Nang laba. Sir. Chauba. Aikoy Kendra sige. Nakoi khara chatuni yengubudo kari awal pa lehuri. Sir. ꯑꯩꯈꯣꯏꯒꯤ MLA ꯁꯦ ꯑꯩꯈꯣꯏꯗꯤ ꯅꯍꯥꯟꯈꯩ ꯈꯪꯉꯨꯗꯦ ꯃꯥꯗꯤ ꯃꯤꯍꯥꯠꯄ ꯃꯤꯇꯥꯡꯕ ꯑꯣꯏꯔꯝꯃꯦꯗꯅ ꯂꯥꯏꯔꯕꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯏꯅꯥꯛ ꯈꯨꯟꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕꯇ ꯎꯕ ꯑꯩꯈꯣꯏ ꯃꯥꯕꯨ ꯍꯟꯗꯛꯀꯤ ꯚꯣꯠꯁꯤꯗ ꯑꯆꯧꯕ ꯄꯔꯥ ꯑꯃ ꯇꯝꯕꯤꯗꯕꯗꯤ ꯌꯥꯗ꯭ꯔꯦ Ai nakoi kana lei yen lei bro Kay tapigadaba. sidalo Hoy sir. Kay tapigadaba. ai unaba mi la adine ai leite dili de sakhi hayo tam khardi unaba phangai roi hayo wakhal tare ko Hoy sir. ai साथी पनि आयो होइन फोन गरेर त पाइलु ने Hoy hoy sir. Phone. kana ni sina ai कहिलो मात्रै नंग अदुम साउरिदुबो हा नंग जाम साउ पामगना नंग सुमा पुदिदा अखाराउ नंग लोइब्रो inau haigedri isa haigedra ingonda toina sana bami yawri ne अदु कनानो करिनो हंगलगा फोन दु पाइबे याद्रो matungdadi ai atum paisaraki तान तासिनद्रबा उनु सिनद्रबा नमि सिंदो अचौ बरा अमत बिबगे मतम यौरे sawinu angang singda karigumba khara sum hilana da tawsara नंगी नम हादु तालकप नरंदो आई पामदिने नसाम की होम पोलिंग फाबु यंसन मंगम दब नंगु हे बति चालो किंदिदे नाम से खरा थोरक तो nga masagi bu isin kaya thazaro haina नाम सा थादब मदुदि नंगी खंग मोइने हा नंगी ननात कुल्ले ब हिरोइ सिंगना हाइबो वा खगम कारंग मने नंगी wako shunu heta habiyo अदुरसु येंबा हित्रब नमितुना संक्लेक संना उंगं जेंगुने नंगी फोनदिदा नाम सा थादबंगी फुटेज मैम सिंगदो पटंग पटंग नंग थारकियो 아이는 다 그봐 비디오 포테싱도 우리가 와칼 커디 따라고네 니칼레 마두데 따방 엄들거디 와칼 해는 따는 보다 막
한덕기 엘렉션 시대 낙점만도 빠르게 루카 꼼드름 생겨네. 아이 야 Oi, sir. Kay takpigadaba. ꯅꯨꯡꯁꯤꯊꯦꯜ ꯀꯦꯟꯗ꯭ꯔꯒꯤ ꯑꯄꯨꯟꯕ ꯊꯧꯃꯤꯁꯤꯡ ꯑꯗꯣ ꯉꯁꯤꯃꯛ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯈꯣ Hoi, pijage. ꯑꯗꯨꯒ ꯑꯦꯅꯤ ꯎꯄꯥꯏ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯧꯄꯨꯕꯁꯤꯡꯗ ꯑꯩꯒꯤ ꯂꯝꯕꯥ ꯄꯥꯒꯗꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯗꯣ ꯃꯈꯣꯏꯒꯤ ꯊꯧꯃꯤꯁꯤꯡꯁꯨ ꯌꯥꯎꯍꯜꯂꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯈꯣ Fani, sir. Sini hetro, ilam dam se masya dana bohna le bisa. Jahi mari hinsila lo papa, lo sinu angun dam sakar. Shanti hanjele haraga, shanti gina mada. Misam kaya kahlu masin, amag unsin adun hadari chunari, yung kaya amasu mai thanari. Ay pamde, na koi gilenga, ay ano bulenga pame ay di. Ay, sakasalo na saksin doning day. Eko! Masin ko. Ay ngunta di siya na pumlay di haduna. Nang gilengab at tambiruso! ꯊꯝꯕꯤꯔꯣ ꯑꯩꯒꯤ ꯑꯃꯨꯛ ꯀꯣꯟꯅ ꯂꯥꯏ ꯂꯧꯖꯔꯛꯑꯒꯦ ꯇꯥꯗꯥ ꯀꯩꯅꯣ ꯁꯨꯃꯥꯡꯁꯤꯗ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔ ꯇꯧꯕꯤꯔꯝꯃꯤꯁꯨ ꯑꯩ ꯆꯤꯡꯈꯠꯆꯒꯦ ꯇꯥꯗꯥ ꯐꯩ ꯅꯈꯣꯏꯅ ꯅꯨꯡꯅꯤꯡꯗꯦ ꯅꯈꯣꯏꯅ ꯄꯥꯜꯂꯒ ꯍꯨꯏ ꯐꯥꯎꯕ ꯐꯤ ꯊꯣꯟꯕꯤꯅ ꯍꯥꯏꯔꯒ ꯅꯔꯤꯟꯁꯨ ꯂꯩꯇꯕ ꯆꯠꯐꯩ ꯅꯈꯣꯏꯅ ꯀꯨꯟꯅꯤꯄꯥꯟ ꯀꯥꯔꯒ ꯃꯈꯣꯏꯅ ꯀꯨꯟꯃꯥꯊꯣꯏ ꯀꯥꯕ ꯃꯇꯝꯗꯣ ꯅꯈꯣꯏ ꯁꯔꯀꯥꯔ ꯁꯦꯝꯕ ꯉꯝꯕ꯭ꯔꯣ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤꯗ ꯊꯝꯕꯥꯜ ꯃꯔꯨ ꯍꯨꯜꯍꯜꯂꯔꯣꯏ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯉꯥ ꯈꯛꯇ ꯀꯥꯈꯤꯕ ꯅꯠꯇ꯭ꯔꯣ ꯇꯥꯗꯥ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯦ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯁꯤ ꯌꯥꯎꯗ꯭ꯔꯗꯤꯅꯦ ꯄꯣꯠ ꯀꯥꯕꯩ ꯋꯥ ꯂꯩꯇꯦ ꯁꯤꯗ ꯂꯣꯏ ꯂꯥꯏꯆꯨ ꯂꯩꯔꯝ ꯑꯗꯨ ꯐꯥꯎꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ ꯅꯈꯣꯏꯅ ꯊꯦꯝꯕꯗꯤ ꯉꯝꯗ꯭ꯔꯒ ꯅꯈꯣꯏꯅ ꯁꯣꯏꯔꯦ ꯍꯥꯏꯅꯤꯡꯗ꯭ꯔꯒ ꯃꯤꯉꯣꯟꯗ ꯇꯥꯏꯁꯤꯜꯂꯒ ꯆꯍꯤ ꯀꯌꯥꯅꯣ ꯅꯈꯣꯏꯅ ꯄꯥꯜꯂꯝꯃꯤꯁꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯑꯣꯏꯔꯦ ꯃꯩꯒꯤ ꯆꯤꯡꯒꯣꯜꯂꯤ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯦ ꯇꯥꯗꯥ ꯁꯤꯃꯗꯤ ꯈꯪꯖꯟꯕꯤꯌꯨ ꯍꯟꯗꯛꯀꯤ ꯇꯥꯝꯁꯤꯃꯒ ꯏꯁꯥꯒꯤ ꯔꯥꯏꯠꯁꯦ ꯊꯝꯕꯥꯜꯗ ꯁꯤꯟꯅꯈ꯭ꯔꯕ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯇ꯭ꯔꯤꯄꯨꯔꯤ ꯃꯨꯠꯈꯤꯕꯒꯨꯝ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤꯁꯨ ꯃꯅꯤꯄꯨꯔꯤ ꯃꯨꯠꯈꯤꯕ ꯌꯥꯏ ꯇꯥꯗꯥ ꯅꯅꯥꯎ ꯆꯠꯆꯔꯒꯦ ꯉꯥꯏꯈꯣꯅꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯦ ꯍꯥꯟꯅ ꯄꯪꯂꯝꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯄꯪꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯑꯑꯣꯟꯕ ꯂꯩꯉꯥꯛ ꯄꯥꯝꯃꯦ ꯐꯔꯦꯅꯦ ꯇꯥꯗꯅ ꯄꯥꯝꯕ ꯂꯩꯉꯥꯛꯇꯨ ꯑꯣꯏꯍꯜꯂꯁꯤꯅꯤ ꯃꯁꯤꯡ ꯁꯨꯗ꯭ꯔꯗꯤ ꯀꯝꯗꯧꯕ ꯍꯥꯃꯨꯒꯤ ꯍꯥꯃꯨ ꯔꯥꯙꯥꯒꯤ ꯔꯥꯙꯥ ꯃꯥꯡꯆꯪꯗ ꯑꯗꯨꯝ ꯄꯨꯊꯕ ꯇꯥꯕꯅꯤ ꯇꯥꯗꯥ ꯅꯅꯥꯎ ꯆꯠꯆꯔꯒꯦ ꯀꯦꯁꯣ ꯅꯨꯡꯁꯤꯊꯦꯟ ꯀꯦꯟꯗ꯭ꯔꯒꯤ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯤꯕ ꯇꯥꯃꯣ ꯍꯥꯏꯒꯗꯕꯕꯨ ꯏꯀꯥꯏꯔꯦꯗ ꯇꯥꯃꯣꯁꯨ ꯇꯥꯃꯅꯤꯔꯛ ꯄꯥꯏꯔꯝꯃꯕ ꯅꯠꯇ꯭ꯔꯣ ꯀ꯭ꯋꯥꯇꯔꯗ ꯂꯩꯔꯒ ꯏꯔꯝꯗꯝ ꯀꯥꯆꯤꯟ ꯀꯣꯌꯥ ꯆꯠꯇꯅ ꯃꯤꯊꯤꯟꯒꯥꯏꯁꯤꯡꯗꯨꯅ ꯉꯥꯡꯉꯒ ꯇꯥꯔꯒ ꯂꯩꯕꯗꯣ ꯃꯤꯌꯥꯝꯅ ꯅꯛꯁꯝ ꯄꯥꯏꯔꯒ ꯏꯟꯊꯣꯔꯛꯈꯤꯕꯅꯦ ꯍꯥꯏꯕꯁꯦ ꯇꯥꯃꯣ ꯑꯩ ꯉꯁꯤ ꯈꯛꯇ ꯈꯪꯉꯤ ꯆꯨꯝꯃꯤ ꯀꯦꯁꯣ ꯅꯪꯅ ꯍꯥꯏꯕ ꯄꯨꯝꯕ ꯌꯥꯝꯕ ꯁꯥꯎꯗꯦ ꯑꯋꯥꯕ ꯃꯁꯛ ꯈꯪꯂꯛꯇ꯭ꯔꯕ ꯑꯩꯅ ꯀꯅꯥꯒꯤ ꯑꯋꯥꯕꯁꯨ ꯎꯔꯨꯗꯦ ꯅꯨꯡꯉꯥꯏꯕ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯂꯩꯔꯨꯏ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯕ ꯀꯩ ꯍꯅꯨꯕꯁꯤꯡꯅ ꯍꯥꯏꯕ ꯋꯥꯗꯣ ꯑꯗꯨ ꯈꯛꯇꯪ ꯑꯩꯅ ꯇꯥꯔꯨꯏ ꯀꯦꯁꯣ ꯑꯩꯁꯦ ꯈ꯭ꯋꯥꯏꯗꯩ ꯄꯪꯕ ꯃꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯦ
Tamo. Tamo, Nungsithen Kendragi Prajadi. Masagi Mathaudang Honoring. Umang Manam Nambang Tamo. Kiso, ay kami. May mayam na ay amasong natay mabu waraw heba. Waraw rin noy bo. Tamo, ako'y kanab suwaraw dito. 야래 야래 팜팜팜. 아, 이분은 부다 감디비 미사니 빠도 나트로. Hoi sir, mane. 바래 바래 야래 야래. 아, 사포로 사포로. Sir, sa somda lejare. 아, 능게 사포도 아이슈 칼사게 필요네. Sir sibu nungaigadrane. 야니다 까슈 까이도 사람은 능 한국에 사리 비자가디. 두니 아니 사니세. ꯑꯩ ꯉꯁꯤꯗꯤ ꯃꯤꯀꯞ ꯊꯣꯛꯂꯦ ꯂꯩꯕꯥꯛꯀꯤ ꯊꯧꯒꯥꯏꯅ ꯀꯟꯈꯤꯕꯅ ꯏꯃꯥ ꯏꯄꯥ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯒꯤ ꯋꯥꯀꯠ ꯇꯥꯔꯨꯗꯦ ꯑꯩꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯤꯀꯨꯞꯁꯤꯗꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯀꯌꯥꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯟ ꯂꯝꯕꯤ ꯊꯣꯡ ꯊꯛꯅꯅꯕ ꯏꯁꯤꯡ ꯏꯊꯩ ꯂꯧꯈꯣꯡ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯦ Sir, ꯑꯩꯈꯣꯏꯕꯨ ꯂꯥꯛꯇꯕ ꯌꯥꯗꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯅꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯗꯣ ꯃꯗꯨꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯣꯠꯅꯒꯗꯕꯅꯤ ꯚꯣꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯠꯅ ꯆꯩꯅꯗꯅ ꯐꯨꯅ ꯆꯩꯅꯗꯅ ꯍꯌꯦꯡ ꯇꯨꯡ ꯐꯥꯎꯕꯗ ꯃꯣꯂꯣꯝ ꯊꯨꯔꯝ ꯂꯩꯅꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯅꯈꯣꯏꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯣꯠꯅꯒꯗꯕꯅꯤ Sir, ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯕꯦꯂꯞꯃꯦꯟ ꯐꯟꯗꯨꯕꯨ ꯃꯗꯨꯒꯤꯗꯃꯛꯇꯅꯤꯅꯦ ꯑꯩꯅ ꯅꯈꯣꯏꯕꯨ ꯀꯧꯔꯤꯁꯦ ꯀꯦꯟꯗ꯭ꯔ ꯑꯁꯤꯗ ꯀꯔꯤ ꯋꯥꯠꯂꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯀꯔꯝꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯄꯥꯏꯈꯠꯁꯤꯒꯦ ꯍꯥꯏꯕꯗꯣ ꯅꯈꯣꯏꯅ ꯗꯣꯀꯨꯃꯦꯟꯁꯤꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯊꯥꯒꯠꯂꯨ ꯑꯩꯉꯣꯟꯗꯗꯤ ꯗꯣꯂꯥꯗꯣꯂꯤ ꯂꯩꯇꯦ ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ 이마론드기 부론따레 이빠론드기 부론따레 부론따라 머리는 사키 오이스 그리고 마이나 타복싱에서 빵 톡고 남들어와 아이 아무나 보내